मैम खुरमजरी इम्पैक्टिव की मन होना मियंग ताबी पुनम पो ahmed taram oksari loina handakta south korea gi chungju da pangthokiba august ki tang kumanga daina tang kunthra pau da pangthokiba world martial arts festival world martial arts union silduna pangthokiba yamna malengo ina soba singba martial arts kamari lena ba akogi festival amada manipur gi su thangta gi team amakak india bu represent tawduna yawrubu matamda third asia thangta championship ta lebak traum doina saru yapoda manipur na represent torbe india gi akogi thangta gi team sina ahum subu position tarki lone na hariba festival adda manipur gi su thangta gi oiba haije singjaba kaya amakak malem gi mamangda yamna masak thokna utkiba ngamkiba adugi matangda amasung manipur da hozik thangta si tungi lambi kadai pholari kari khona be kari tawgadage habna singgi matangda hoi kupna khana bi tanja laujabo oina ngasi akogi studio number 2 da lengsin brief si ahno mukta da thangta federation of india gi akogi president ni ice prem kumar ozabo ahmad taram oksari amsung welcome to nanona aduga extreme right lebisna akogi eastern kala vidyalay noibungi akogi sintakpure ni oza dablo khaba ozabo su taram oksari अखो जाप्रेम कुमार हन खंजनिंग बो फम सिमरोइना हंतकी खोगी वर्ल्ड इंडिजिनस की थांगतागी इंडिजिनस की ओइबा फेस्टिवल अमख तौरिबसे मसिगी फेस्टिवल से हाना सुदुम लाबा अदु हंतक खोगी मणिपुर की टीम न सरुक यारुबगी परफॉर्मेंस सी खोगी परफॉर्मेंस सी खोइना अहुम सुब ताइसी थांगता से मणिपुर दे हुदोपनी काना सु हाइना ब सुदुम दे अखोइना अहुम सुब तारिफसे करी करी मरम बिना दो अखोइ परफॉर्मेंस सी वाट खिब्र कमाइते वजे हजकी सिलिबा वर्ल्ड मार्शल आर्ट्स यूनियन कौसे अखोगी वर्ल्ड की बोर्ड अखोगी मेंबर क्या ना साबने ऐसु मेंबर ने अदना हारिबा वर्ल्ड मार्शल आर्ट्स यूनियन ना सही तरह निथोई चुपना वर्ल्ड मार्शल आर्ट्स फेस्टिवल हाइदना अम पांगथोई सही कुदिंग एकदम पांगथोकपनी असिगी पांगथोकपसिदा अखोइसु सही अहुम लक्षुरे हंतक चचरीसे अदना सपसिदा पृथ्वी की लेबाक सिंगसिगी मसा मसागी कंथौबगी वारी सी मार्शल आर्ट्स ते लैदो हाइबा मार्शल आर्ट्स मैम सिंग असिगी फजबा मैम सिंग से लांगनरे अदुगु उनरिबनी हाइबसिदा उनबसिदा अखोइना थांगता की इंडिया की वन लेजर अखोइ मणिपुर की थांगता सी अदुगी मतिक फजगरे तबदबु अखोइगी रिप्रेजेंट तौरिबा अखोइसे मसरुक यामना याबा चटप ngамदबा सेमिलोन फतबनिना मीगिना मसाई टीम अमदा मी निफु नत्रगा कुंथ्रा सिदिदा लाकपा मोइना परफॉर्मेंस तो पिनर कातनदि वादबा अदगी अखोइगिना मी मंगा तरुक खक चटपसिना परफॉर्मेंस पीबिसदिदा मसाई खरा वाबा हाइबा तारे अदना मीगिना मी मसिंग मसिंग जी वादना तौबनिना परफॉर्मेंस तुगी सरुक तो हेक फजना उबा अखोइगिसु फजदब नते अदना सुमलगी मी तरुक्का मोइगी कुंथ्रा लाकबदुगा कंटेस्ट तौनबदा पृथ्वी की अहुम सुबा मनासी अखोगी हुजिकी वर्ल्ड मार्शल आर्ट्स यूनियन अखोगी मोइगी पैसा लुपा लुपा नते वुंदा लाख कुन पीबा इसे अखोई थांगतासी फजैयेना एदुम थमजरिनी ngसाई लेबाक मयाम दुई कंटेस्ट अहुम तारिन सुमनगी अखोई मी तरु खतना परफॉर्मेंस तो मी दी तरा कुन तौरिनी सुमाइन थमजगी अच्छा उज्बेकिस्तान का कोई चाइना ना नंबर 1 नंबर 2 लेखि पोसे ngसागी मसिंग यामद्रो नत्रगम कोई परफॉर्मेंस हिंगा खिबनरा कमाइ तो तसेंगबदी उज्बेकिस्तान की सी परफॉर्मेंस फजरे मोई चाही अहुम मरी सी ngसागी परफॉर्मेंस मोई हाना खंगे सिगी अखोगी लाइव टीम से उटकदोरिबा मोइन उनिंगिबा कतावाई साइ ताई एरिया खरसे यानबा खोनबददी अखोई फंगपोतेदा हेक्ता थांगा यानबजी हेक्ता मई पाइगी यान मोइ अखोई फंगपोते मणिपुर की थांगतासे अदुगा मोखोइगिना ग्रुप वाइ सेमकपसे हा ngसागी अदुगी फजबा हेक यंग ग्रुप की फजबा म लैबा अदे मी सिंजिगी नुपी मचाई ग्रुप तुम हेक डॉक्टर फजबा नुपा मचाई सु सुमाइन तौगी फजबा दुदा मीजु यामने वाजु वादमिना परफॉर्मेंस तो पीबदा याम लाइन पीबा अदुना उज्बेकिस्तान देना फास्ट ताबने अखोई माई फास्ट ताबदु यायने लौजगे मरन ngसागी लाइव टीम वाइज दुसु फजना प्रैक्टिस तौरे अदुगा मीसु कुंथ्रा दुना तौरकांदा माई मागी रो बाय रो तौरपनिना ताबा अदु चाइना गिदी चाइना सु तुमाइना नि मी 10 गा कुन मुक लाकदुना ngसाई मोगी वुसुगिदा उत्पनि मोइ फजना दुम ओली याम फजना अदुगा अखोगी इंडिया की थांग ताजना अखोई तरुक तुना ngसाई मदु ngamna इनबदा खितंग ngसाई अखोई प्लेयर सिंग द वाजब हाइताय अदना प्लेयर सिंग द याम थागत चै मोइ यामना भाई पृथ्वी लेबाक मियामनासु थांगतागी ओइ तौरी एक्टिंग अमदि तौरी पोचु मखोनी यादना अदुम यामगर लेबाकदा अहुम सुब ताबसे ओदा सेल्स इपाई पाइदना या वाना कोई मी तरुक तरे खक चलगा नुपी म याउन समान मेडल गा फंगतना थाका ताबसे ओजा अचीवमेंट याम फजबा अचीवमेंट ने दुम कोई लौदी यारे ओजा दु मथंग एडिशन ददी एकोइ सिना फास्ट आबे अबगी पॉसिबिलिटी लेब्रा कोई फास्ट आगे गदी एकोइ करी करी मेखटपा करी करी तौब दरका आइना अकोइ वर्ल्ड मार्शल आर्ट्स की प्रेसिडेंट मार्शल आर्ट्स यूनियन की प्रेसिडेंट दिदा आई फामिन ऑफ द रिक्वेस्ट तौरे नंगना इंडिया की लाइव टीम से
ꯌꯥꯝꯗ꯭ꯔꯕꯗ not less 30 permission piro aduga hoji uliba sidagi hen aikoi bezna utke haida phare phare adudi next year da aikoi nangi wa do akoi yarage adu khare hen la khare hen na bu chaladi aikoi fast ta so tarani yam ngai je akoi oja tablo tamu laksaning si akoi gi martial arts have si akoi gi manipur gi oina di akoi gi maihorol dagi akoi gi tatna thana ba yadra posak mo hoina loina duna lai martial arts akoi gi pokpa dagi dum mi khudim ta haijab gi gun maslai madu mathakta akoi gi thangta oina martial arts oina sum tamu pasna hena su pale oja hojik si akoi gi indian olympic association na recognition ga pirpa dagi world thangta daga asian thangta daga saruk ya kolpa dagi india da state myam ka akoi gi thangta ga tam khalap si oja masi kari phobi masi akoi gi tasina mut leijeri ba akoi gi nat ki ba akoi gi tatna thana ba yadra thang ताकि कोई मरु बेसी अतोपले बाक्सिन सु खंग एन लौब्रो जा मसे थांग दा है बसे कोई अतोपले बाक्सिन या नतना कोई महौरोन दगी लेशेम लोन दगी थांग दा है बसे थांग दा दौबनी अदुनी अदा ने हायना पंगतो मोतो अखोइना खंजबददी अइना खंजरु ओजाददी थांग दा है पोसे लेशेम ngई यावर अब अगर मसे अकोई दिल्ली दे करी दे अइगोना लागा हंग यावकी मयाक मसाजना थांग दागे हरुफम जी कराई दे हायना थांग दा जिबु कराई दे हरुपनो हायना थांग जी करिनो ताई न करिनो आर मतम दे याना खमजेगी थांग दा है बसेदी अकोई पुया दा हायरेगा कोई थिरियल लया लाइबा पुया मले थिरियल लया लाइबा पुया से मसी की मकोकता ख्वाइदिक इहान हान बदे यावबा अदुगुम्बा पोषक अमनी थांगदा है मदुनि करिनो यावरिबि करिनो हाय मतमदा अहानबदा अखोय लैरिबा अखोयगी मैतै लेबाकसि करिगुम्बा अखोय सिंग नतना इसिंग हाक्ता ngaयदना ले ओजाजोंना लिबिरम वारिदा थिरे लया सिगी वारिदा अदुना मसिदा करिगुम्बा फत्ता हौदि मयाम कौसिंग कौरांग मयाम जिंजिना इसिंगदा पाउसल्ले हारेगा मतुम दाबा पोटबा ले मतुम दावा पोट से मसी येरुंगुमना मतुम दाबनी अदुना येरुंगुमना मतुम दावा पोट से मसी अखोगी मैतै रोमदा मैतै के वाहिदा अरिबदा पाफेट ले है ओजान सु मेक सिंग तक पिरि दोजा खंजनिंग सि खोई थांगता सि खोगी मतम दा खोगी लेबाक ngak sin wa lan butor so khoi thangta sin ngak tane khogi ning tab ngami ba even british ka lan so ki matam da khoi thangta khatan gi mating na chawrba khogi numit na khogi ताब नाइद्रबा अदुमलबा समराइजा ब्रिटिश का मायता खोगी थांगता खतगनी लांथेन नखिबा ओजा दु मसीगी इंपोर्टेंस मसीगी हिस्ट्री मसीगी पुआरी से मेक्सिन दिले रे अदु हौजिक से मणिपुर थांगता तंबगी सांगसे हेंगल इबा हंधरी ब्र सिधरबा कमाइ तु थांगता दि याम हेंगल लै हेंगल लक बा हाइबचे नोमो नोमगी सिंग जाउगुमना जाउखलै अदो आइ ओजानासु थांगता हाइबचे एखोइना सही कुंथा मुसुरपगे दाइदा आइगु तमलिबो ओजा हेराबोना पृथ्वी की मनुंगदा थांगदा हाइबसे ख्वाइदगी मकोक थोंबा आशा अमा ओइरकनी अदना अदुगुम्बा अमा ओइरकनी अना थांगदाबो हैबा तारगदी खरबो खंगुबा तारगदी नन लेम नमता मांगोय थांगदा निंथिना तमो हाइदना ओजाना हाइबगी मतुंगना ngasi ai थांगदा जी तमजरपदगी ngasi लेबांगना sak खंगबीदना अमसु मैतै लेबांगना मैत्रै बांगना खंगबीदना मखोइनासु आंगांसिंनासु आइबो सिगुम्बा थांगदागी अदुगुम्बा सिंदाकपुरी लेना म हापीरे अदुगा ngasi दिल्ली अदुगुम्बा कनो अखोगी मना आमा अखोगी पेंसिल अमा असु आइना चार्जर एजी पेंसिल चार्जर एजी चही कुन मनी मंगा सुरे ओजान मेक सिंग तक पिरि ओजा मतंग से लक्सनिंग से ओजा थांगता से खोइना सुमता जबदा मसिना नॉट ओनली अखोगी फिजिकल फाइट की दनतना कोई डिफेंस की दनतना मसे थक्सी खासी अदगी मसे यामना खोगी मियोय बिगी ओइबा यामना मरु ओइबा मयाम खक्सु थांगता की मनु से याव हेवजा अदुन दिउजा मसिगी थांगता से मसि यावगी मत अदुगुम मगुन मयाम दनरा ngasi से अखोगी मालेमगी कनोदगा लाइबा दगी थांगता फेडरेशन काइना सेमीबा इंडिया की स्टेट खुदिमुना पामिसे ओजा मसि नुंगी द करी करी लेक्योजा तसेंबदी अखोगी थांगता हरका लेरिजे थांगता दि वांग आतनते मनुंगदा मेन थक्सी गासी से इपा इपुसिंगना लेसेम ngaiदगी अदुम लाखिबा थक्सी गासी अखोगी इमुंग मनुंगदा चनगदबा हलमनजिंगदा लेकाइदा अदि खुंगंगदा लेबाकदा सकदबजे आ ममांगदगी चनरिजे थांगदागी मसिगी मनुंगसे लेजरे सेक तंबसदि दंगा सागी थक्सी गासीना पुल्लगा लेबनिना अखोइना मी म उनार मतमदसु तक्थोरप मतमदसु अतोप लेबाका तरम मतमसु अखोइना नोलुकपा नुंगसिनबा थाजबा कोंजनबसे मसिगी मनुंगदा लेबा अदुना
ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯀꯣꯟꯁꯤꯟꯅꯕ ꯑꯃꯗꯤ ꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯦꯟ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯃꯁꯤꯅ ꯌꯨꯝꯐꯝꯁꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯄꯁꯤ ꯂꯩꯇꯦꯕ ꯊꯥꯡ ꯇꯥ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯅꯣꯂꯨꯛꯄ ꯀꯣꯛ ꯅꯣꯟꯕꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯃꯁꯣꯟ ꯅꯥꯀꯟꯗ ꯁꯨꯝ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯂꯥꯛꯄ ꯑꯗꯩ ꯄꯨꯟꯁꯤꯟꯕꯁꯨ ꯑꯩꯈꯣꯏꯅꯁꯨ ꯄꯨꯟꯁꯤꯟꯕ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯑꯇꯩ ꯑꯇꯩ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯅꯤꯅ ꯊꯥꯡ ꯇꯥ ꯑꯁꯤ ꯄꯥꯝꯅꯔꯛꯄ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯔꯤꯀꯣꯒꯅꯤꯁꯟ ꯄꯤꯔꯦ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯔꯤꯀꯣꯒꯅꯤꯁꯟ ꯄꯤꯗ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯡ ꯇꯥꯁꯤ ꯌꯥꯝ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯆꯪꯁꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯄꯟꯕ ꯂꯩꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯗꯤ 2006ꯗ ꯔꯤꯀognition ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯔꯤꯀognition ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯔꯤꯀognition ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯒꯦꯝ ꯑꯗꯨꯗ ꯐꯥꯏꯅꯥꯟꯁ ꯇꯧꯔꯛꯀꯗꯣꯏꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅꯤ ꯑꯣꯂꯤꯝꯄꯤꯛꯇꯨ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯣꯂꯤꯝꯄꯤꯛꯅ ꯔꯤꯀognize ꯇꯧꯔꯒꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯗꯣꯔꯤꯕ ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯗ ꯁꯣꯜꯂꯤ ꯍꯥꯏꯕ ꯇꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜꯗ ꯁꯣꯜꯂꯤ ꯑꯩꯈꯣꯏꯗꯤ ꯊꯧꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯒꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯆꯔꯥꯡꯅꯕꯗ ꯊꯥꯅꯕ ꯉꯁꯤꯐꯥꯎ ꯆꯦꯟꯁꯤꯟꯖꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯁꯥꯏꯒꯤ ꯑꯥꯗꯁꯨ ꯔꯥꯖꯅꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯤꯗꯣ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯌꯧꯍꯜꯂꯒ ꯉꯁꯥꯏꯒꯤ ꯃꯗꯨ ꯃꯉꯣꯟꯗ ꯍꯩꯅꯤꯡꯕ ꯐꯥꯎꯍꯟꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯤꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯚꯦꯜꯗ ꯄꯤꯕꯗꯤ ꯆꯦꯁꯦ ꯑꯁꯨꯝ ꯊꯥꯔꯦ ꯍꯥꯏꯇꯥꯏ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯗꯤꯀ꯭ꯂꯔꯦꯁꯟ ꯇꯧꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯇꯧꯗꯧꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯁꯤ ꯑꯁꯥꯃꯤꯁꯅꯤ ꯑꯁꯥꯝ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤ ꯃꯅꯤꯄꯨꯔꯒꯨꯝꯕꯁꯨ ꯈꯪꯕꯅꯤ ꯑꯗꯨꯅꯗꯤ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯤꯗ ꯇꯁꯦꯡꯅꯃꯛ ꯁꯔꯀꯥꯔꯁꯤꯅ ꯇꯁꯦꯡꯅ ꯃꯥꯒꯤ ꯁꯤꯔꯤꯌꯁꯅꯦꯁꯇ ꯂꯩꯕ ꯃꯥꯒꯤ ꯋꯤꯜꯗꯨ ꯂꯩꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯔꯤꯀꯣꯒꯅꯤꯁꯟ ꯄꯤꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯖꯔꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯇꯧꯔꯒꯦꯗꯤ ꯍꯥꯏꯕ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤ ꯀꯥꯏꯐꯥꯎ ꯌꯧꯅ ꯇꯧꯗꯣꯏꯅꯣꯁꯦ ꯈꯪꯉꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯆꯠꯂꯒ ꯌꯥꯔꯒꯗꯤ ꯁꯣꯅꯣꯋꯥꯟꯁꯦ ꯑꯩꯈꯣꯏꯅ ꯎꯅꯕꯅꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛꯇ ꯃꯥꯅ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯣꯔꯠ ꯏꯁꯇꯔꯟꯁꯨ ꯂꯩꯕꯅꯤꯅ ꯃꯁꯤ ꯔꯤꯀognitionꯁꯨ ꯇꯧꯅꯤꯡꯕꯁꯨ ꯎꯠꯂꯦ ꯇꯧꯕꯁꯨ ꯇꯧꯔꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯀꯩꯅꯣ ꯈꯔꯁꯨ ꯂꯩꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯍꯥꯏꯕ ꯌꯥꯗꯕ ꯄꯣꯠ ꯈꯔꯁꯨ ꯂꯩꯔꯤ ꯁꯣꯏꯅ ꯇꯧꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯩꯗ ꯉꯁꯥꯏ ꯑꯩꯅ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯅ ꯍꯥꯏꯔꯤꯕ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯅ ꯁꯣꯅꯣꯋꯥꯟꯁꯤꯗ ꯗꯛ ꯐꯝꯃꯒ ꯀꯩꯒꯤꯅꯣꯅꯦ ꯍꯦꯛ ꯈꯨꯗꯣꯝꯕꯤꯅ ꯊꯦꯡꯗꯅ ꯊꯣꯛ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯁꯤꯗ ꯔꯤꯀꯣꯒꯅꯤꯁꯟ ꯄꯤꯔꯒꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯊꯥꯡ ꯇꯥꯒꯤ ꯄ꯭ꯂꯦꯌꯔꯗ ꯌꯥꯝꯃꯦꯕ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯗ ꯀꯥꯟꯅꯒꯗꯣꯏꯁꯤ ꯃꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯉꯁꯥꯏ ꯁ꯭ꯄꯣꯔꯠꯁꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯣ ꯊꯥꯡ ꯇꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯁꯤ ꯐꯪꯖꯗ꯭ꯔꯤꯕꯅꯤ ꯉꯁꯥꯏꯒꯤ ꯇꯤꯟ ꯌꯣꯠꯂꯒ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯥꯡ ꯇꯥꯅ ꯁꯤꯊꯕꯗꯤ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯎꯏꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯤꯕꯁꯦ ꯉꯁꯥꯏ ꯃꯁꯥꯕꯨ ꯇꯦꯛꯈꯠꯅꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯉꯁꯥꯏꯒꯤ ꯍꯣꯜ ꯐꯦꯁꯤꯂꯤꯇꯤ ꯁ꯭ꯄꯣꯔꯠꯁꯅ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯤꯀognitionꯁꯦ ꯐꯪꯕ ꯃꯇꯝꯗꯗꯤ ꯂꯣꯏ ꯐꯪꯗꯣꯏꯕ ꯂꯣꯏ ꯐꯪꯉꯕꯅꯤꯅ ꯔꯦꯜꯋꯦꯗꯁꯨ ꯀꯧꯔꯛꯀꯅꯤ ꯀꯗꯥꯏꯗꯁꯨ ꯀꯧꯔꯛꯀꯅꯤ ꯑꯃꯗꯁꯨ ꯀꯧꯔꯛꯀꯅꯤ ꯑꯗꯩꯗꯤ ꯃꯥꯏꯒꯤꯗꯨꯗ ꯀꯧꯈ꯭ꯔꯅꯤ ꯑꯗꯩ ꯊꯕꯛꯇꯁꯨꯈꯔ ꯂꯥꯛꯑꯅꯤ ꯑꯗꯩ ꯁꯥꯟꯅꯕ ꯃꯤꯁꯤꯡꯁꯨ ꯏꯟꯁꯦꯟꯇꯤꯞꯇꯨ ꯐꯖꯅ ꯐꯪꯉꯕꯅꯤ나 ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯉꯁꯥꯏꯒꯤ ꯁꯨꯝꯅ ꯀꯟꯁꯇꯦꯕꯜ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯧꯕꯗ ꯊꯥꯡ ꯇꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯆꯠꯅꯧ ꯌꯥꯗꯦ ꯖम्मू ꯀꯥश्मीꯔꯗꯗꯤ ꯆꯠꯅꯩꯌꯦꯕ ꯗꯤꯜꯂꯤꯗꯁꯨ ꯆꯠꯅꯩꯌꯦꯕ ꯑꯗꯣ ꯑꯦꯅꯤꯋꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯔꯤꯀognize ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯦ ꯒꯣꯜ ꯃꯦꯗꯜ ꯑꯃꯗ ꯁꯤꯗ ꯐꯪꯉꯤꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯑꯗ ꯍꯧꯖꯤꯛꯇꯤ ꯒꯣꯜ ꯃꯦꯗꯜ ꯑꯃꯗ ꯂꯨꯄꯥ 9,900 ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯏꯟꯁꯦꯟꯇꯤꯞ ꯄꯤꯔꯤꯁꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯀognize ꯇꯧꯔꯒꯗꯤ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯥꯡꯊꯣꯛꯄ ꯒꯦꯝ ꯃꯈꯜ ꯄꯨꯝꯅꯃꯛꯇ ꯌꯥꯎꯔꯨꯔꯅꯤ ꯑꯗꯒꯤꯗꯤ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯊꯕꯛ ꯊꯅꯥꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯑꯇꯣꯞꯄꯗ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯄꯤꯔꯅꯤ ꯑꯗꯨꯗꯤ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯆꯥꯎꯈꯠꯈ꯭ꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯀꯩꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯔꯤꯀꯣꯒꯅꯤꯁꯟꯁꯤ ꯄꯤꯔꯒꯗꯤ ꯑꯆꯧꯕ ꯉꯥꯛꯂꯧ ꯑꯃ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯊꯥꯡ ꯇꯥꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯅ ꯄꯥꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯤ ꯗꯤꯜꯂꯤ ꯒꯣꯔꯃꯦꯟꯠ ꯑꯃꯁꯨꯡ ꯖम्मू ꯑꯦꯟड ꯀꯥश्ꯃꯤꯔ ꯒꯣꯔꯃꯦꯟꯠꯅꯆꯤꯡꯕꯗꯗꯤ ꯃꯈꯣꯏꯗ ꯊꯧꯅꯥ ꯄꯤꯕ ꯈꯣꯠꯄ ꯃꯌꯥꯝ ꯈꯛ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯗꯤ ꯑꯊꯨꯕ ꯃꯇꯝꯗ
Manipur Prazamya Maruina, Akogi political circle, the labor sings in the Kano, Vidina, Sarbananda Sonowal, the Kana Taxalakanda, Masi Sports Ministry in the Piba, Kuyana, we honor the Manipur Prazamya, the Pami Matang, the break Maluge, breaking Matum, the Koitunazaka, impactive Manu, being Tazan Levy. Breaking Matum, the Mambo, Mokanataram Oxeri. Was it a double the gay was a concerning sea? How do you see Tasinama Akogi Asia Gidaka Tarkatar, Wakana Noise, Tanta Federation of India Lingapa, at the National Sport School Games, the Salapa, at the Indian Olympic Association, recognition the Pirapa, Masako Yams of Tosin, timing of the order, at the Honagadaba, recognition Pig of the Diwali, was at the Masi Hen, according to sea like a few rooms, the Hen among the Serpangam, Nanaba, Akogi school syllabus, a Tantagi subjects, half of the was a crab of the Masina kind of Pig of one. Machi half of Madame. ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯁꯣꯏꯗꯅꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯒ ꯊꯥꯡ ꯇꯥꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯥꯏꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯔꯥꯡ ꯑꯃꯗ ꯑꯗꯨꯝ ꯀꯔꯤꯅꯣ ꯊꯥꯡ ꯇꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ 이칸 강력한 사트를 아도 과대기 머루 어디 탕다 해가지 학장 봐봐 학장 봐봐지나 과대기 아토이버니 아이 낭절이 봐야 가시 호주 레저리 봐야 가시 저희 머푸 수저래 아이 숍 군차가 따룩다 복잡하니 아도나 호주 봐 시 비범다 일라이제 가리고 마마다 이건다 아소이 마마다 레이트리 알로이버기 광나바 곧바 아마마 가리고 마마다 레이트 마시 탕다기만 봐더기니 아도나 자기 아소마이나 야힙 작자 할라만나 해레미 야힙 작자 밤밤 차절리샷 미행나이 아시고마 남자 차절신게 마시 까이베야디 탕다도 보다르가디 탁시하시 까이베야디 더글론 구글론 할라만 탁시하시 낭나샷 깨더니 하이번 신바 부누마샤 마시 샷 들어가디 탕다도 우르보다 더이도나 많이 빠고 오이로 어장 스타피레 누가 어자 거의 탕따기 그노 시춤 하이비시 가나부시 거기 우지 스포츠 펜싱 가인 라이바 아디기 우수금 라이브세 뭐 탕따 하이비시나 어자 마시기 프리 무브먼트 금바 그뭐세 카레나 자스나브라 탕따다기 락바신 마지데 얌티나 케나 그래 아이데 아코이나 숨니행 뭐 마탐나 뭐 거기 아마 지 숨니행 뭐 마탐나 뭐 이게 누구 거이나 독사다던 하이버디나티 마시야 할로에라 야나 마시 아야 강등 탱나라디 하이버금마 아코이기 로우 마얌ring도 강리버니나 마르 프라말로이나 하이브 마탐다 아이나 라이탄 행위 오자 오자기 밍했다 반절에 오자 헤라모티 호동로 오이나 아마 아이온다 담비라 마탐마도다 아야나 서이 군타가 머리 망아 수럭버기 아다이다 아코이 아한기 피로이기네 하이다나 바샤탄 섰바 고동자다다 아도다 파당다 포딘 군터렛 부와 하오마 아이나 묵나나 다더기 아세 마야나 아야키 비범마도 우부마담나 호동고 우시고 그머니 하오 마얌이나 노에 아다 하오 마얌이도나 뭐야 아간마 나하정도나 아이게 소모 사는 시내 와자가 야가오 고양 다더리도 아다 아이가 뭐 사는 제나 하요 마담나 뭐 따라몽도 아이가 살 락나를 뭐 따라가데 아이 시바다니 소이버수야 아도대야나 흥 너희나 가리고 뭐 아이들 소이게도나 락나 반나 사나 바더기 소이게도나 마보 두기버니 아이나 하이나 또부네티 하이나 수마이나 콤메 아도 너희 마야나 또돼야 돼 하이바 따라가디 너희 마야한테게 과이디게 해봐 아마 칼로 아마 각당 사나라 아도다 마나 타르가나 아이 타레 아이나 타르가 타레 하이나 하우 마야는 이제 아무데 야기디 어자나 어지 딱비고 품지 거기 셀 디펜스수 마시 아힐 안강 각들가수 거기 마시 레이바 탕타 하이비기 까나보 맘드니 믹싱 탐비시 어자 마탕스 머니푸르 사카기 마카이디기 탕타기 자컷나버 करी तो बोले रे हौजी मणिपुर सरकार की माइकैदगी स्पोर्ट डिपार्टमेंट अखोद पीरीसे अखोगी स्कूल गेम की सानरुइसिंग थाबिरे अदगी अखोगी थांगतासिगी स्टेट लेवल नेशनल लेवल अदुगा डिस्ट्रिक्ट लेवल न चिंगबा सानबगी फाइनेंशियल हेल्प पीबीरे तो इंसेंटिव अवार्ड अखोई नेशनल चलुबसिंग सिगी पीबीरे सुमाइना पीबीरे अदुगा थोदोपा अस्तिगी हेनबती थोदोपा लेते अदुगा सरकार हाइरगदी मणिपुर सरकार की माइकैदा अखोगी एजुकेशन डिपार्टमेंट दा अखोई हौजी थांगतासे क्लास 9 10 11 जी हंदक अखोई इबे लोरे लाइरिक से 9 ग 10 ग की लाइरिक फोंग लोइगरे हाफ खरे अदो अखोई की कंपलसरी दी वइदे ऑप्शनल नोइन हापा ऑप्शनल नोइन हापगसु अखोई नमदु याम नुंगाइ जबा अखोई इबनी लाइरिक से इरकान हापे दना
सुमाइना मनबु गवर्नमेंटना सिगी फैसिलिटीसिंग पिबिरे ओजादुमक्ति हापत्रि हापादि याम नुंगाइने न खय हेक तंगनरि अदुमगा हापागति अमुकसु हेना मजन सु तापिरि अखोगी सी नेशनल अखोगी स्कूल गेम्स दि हापि है अखोई जो नेशनल गेम्स यावबगी अखोगी आशा लेत्रिबा एशियन गेम्स ओलंपिक की आशा लेत्रिबा नेशनल गेम का एशिया गेम हैना गवर्नमेंट ऑफ इंडिया ओलंपिक दि साउथ एशिया ओलंपिक काइना लेग्रिबिसिंगसिना यावगदोरसि कराइनो बाइना ममांग ngasai thamjagida aikoi thangta se aikoi gi thangta se kanana recognize tawri aikoi mani government na recognize tawre ade aikoi gi olympic na recognize tawre indian olympic na recognize tawre indian olympic ki matungda government of india gi sports minister ni recognize chak taw matamda ngasai gi asia game ade gi commonwealth game ade gi ngasai gi national game na government na pangthok pa aikoi federation na pangthok du nataba federation di aikoi 24 times tawre ado aikoi gi government na pangthok ka duri posi ngasai gi recognition to depend tawba recognition to depend tawri di ngasai financial si moina loi ma khoi package taw duri bina khoi gi moi gi recognition gi list ta yaw daba sing sing ngasai gi asia game adu game si yaw ya daba aikoi na da ngasai mamang wari sabada sungju da chalui gi haise government gi paisa natti aikoi na pothongna ra kan aikoi na chalini haida hayeng incentive award pi gini government na sport department na akoi angang jing ngasai gold phanga ko na paisa adu kai pi gini adu resu ngasai gi hangbi gi ba hojiki commonwealth asia game da yaw de ngasai recognition da depend do azam si recognition ta sing pire ga de khoi asa yam nei bagi ka lambi ma lak de ngi khoi national games sa akhoi dominate torok tai ni adagi even commonwealth games asian games sa phauda akhoi medal du hingat pagi india gi medal teli de hingat pa ya bagi possibility du sound su lak tai ni aza ai matang jam khangjane se india ge top state sings na akhoi thang ta ga mo su pam da mo gi state unique le da manipur ga pangthok pa thang ta gi championship ta ga sarok ko yai aza ma si akhoi kashmir ga sam pam na lo top state sings na mo thang ta si mogi training kari kara se osa kamaina sa thai aikoi sahi kunga taruk si bharat ki laimai si da koina aikoi ki thangta ki sandok charpa sigi the federation central lakpa adagi state ki association semakpa state semakpa si da masa masa gi se khudamaina tamil nadu da punjab da moi ki indigenous martial arts lei tamil nadu da silambam lei kerala da kalaripai lei aduga पंजाब ता गदगा ले अदुगा मयाई भारत तसु अखरा गाइना ले लेरगसु मखोइसु अखोइना अखोइगी कल्चर हरगा लेजरिबा अखोइना इना नि गाइना हाइ सुमाइ तोंदा सुम पगले लेनाबा अदा फेडरेशन गा सेमदना खोतना मसिगी स्पोर्ट्स की यावल सिंग इतौ तरुंदबा अदा अखोइ थांगता फेडरेशन ऑफ इंडिया जे हेक एस्टैब्लिश तौगिबदगी ओलंपिक ना रिकॉग्नाइज तौदी मोइसु फुक सुमाइना चोंखना रखपा हाइ ताइ सिलंबमजु अदगी फुक होगले अदगी पंजाब की अखोइगी गदगा सिसु फुक होगले अदगी केरला की कलरी पाइसु होगत के तवी हौजिमक्ति मोइ फेडरेशन जो हाइफे सेमगा कइगुम ngamde अदुगा सानरिबगी मोंग मतौसि मोइ लेजरगसु मोइना लेजरिबा सिलंबम मोइरो अदगी कलरी पाइ रोइरो लेरिसिंग मागी फजब गाक्तनि फजबसिंग दुगी मनुंग अखोइगी थांगता से अखोइना वारी दु सारु मता ngasai अखोइ डिसिप्लिन द वारी साबन हाइजगिबदु अखोइगी सक्ता चुदा सिसु ngasai भारत मनुंग वेरसु कइनो मोइना अखोइना मोइगी नोंपोक सुम मान लेबदुनिना सिगने अखोइना तोथोरिबे स्किन ने मखोइगी लेजरगसु अखोइगी एसोसिएशन अमा सेमदा यामना इराइ लाइना मोइना अदुम पार्टिसिपेट तौबिरकपा अदुई मनुंगदा ngasai अखोइना स्कूल गेम फेडरेशन ऑफ इंडिया दा अखोइगी थांगदासि याहुलकपा मतमदा ngasai अखोइगी यावग्रेना हाइबेदिगी मखोइदसु ngasai थांगदादि यावग्रे अखोइ करिगी हाइना तौनारा कांदा सिलंबम ngasai मोइ चैसांगनि अखोइना अखोइगी थांगदो पाइरगा नत्रगा थांगी महुत्ता चैबिना पाइरगा फुनाबा फ्री हैंड दा फुनाबा नमोइगिना चै अखोइगी था अखोइगी चै असुकसांगबलि चैयमदा मतोना खितंग योमकांदा मोदा खुरानी पाइर फुनाबनि अदना खेनै फुनाबगी मोंग मतौसु लोइ खेनै मोइदो फते हाइनति फै अदुरसु अखोइगी मणिपुरदा मखोइगी सिंग भारत मखोइगी यावल सिंग लाकपगी एक्शन नंद एक्टिविटी हेना पामबगा अखोइगी थांगताना सुमाइना चटपगी फ्लो जिगा खरा खेनै खोइसिदना पामबे हेलि ओजा अखोइगी मणिपुर जी थांगता की वेब से मूवमेंट से हेन कंकट हनबो होरबदा करी करी मथौ तारि हौजी यामना ताइ तसेंबदी अखोइ हौजी पाबुंगना हाइबिगिबदो थांगता मणिपुर की लैमाइदा हाना खरा नेमधना लेरुई हौजिकती अखोइगी मणिपुर गवर्नमेंट की अखोइगी केनोदा एजुकेशन दा यावसलकपने अदगी स्कूल गेम दा गवर्नमेंट ऑफ मणिपुर की स्पोर्ट डिपार्टमेंट अदुगा इंडिया गवर्नमेंट की मखादा लेरिबा स्कूल गेम फेडरेशन ऑफ इंडिया कंबाइन तौरकांदा सही तरे निपान सुम स्कूल गेम गाइनी यावसलकपसिदगी अंगांग जी स्कूल जिंगसिदा थांगजे तमनिंगबा अदगी सु अखोइ हौजी स्कूल दा
ꯑꯩꯈꯣꯏ ꯀꯤꯃꯥꯛꯁ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩꯔꯤ ꯃꯈꯣꯏꯒ ꯍꯦꯟ ꯇꯨ ꯍꯦꯟ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯒ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯉꯤꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯃꯦꯟ ꯊꯤꯡ ꯁꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟ ꯁꯥꯔ ꯍꯥꯏꯔ ꯂꯦꯞꯈꯠꯄꯗꯣ ꯑꯗꯨꯒꯤꯗꯒꯤ ꯍꯦꯟꯕꯗ ꯑꯣꯖꯥꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯀꯣꯛ ꯅꯣꯜꯂꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯑꯉꯥꯡꯈꯩꯗꯨꯅ ꯃꯣꯏꯅ ꯐꯣꯂꯣ ꯑꯞ ꯇꯧꯔꯕꯅꯤꯅ ꯁ꯭ꯀꯨꯜꯁꯤꯡꯗꯨꯒꯤ ꯑꯉꯥꯡꯈꯩꯗꯨꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤꯁꯨ ꯏꯟꯇꯔꯦꯁ ꯂꯥꯛꯄ ꯑꯣ ꯊꯥꯡ ꯇꯥ ꯇꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯅꯥꯠ ꯑꯃꯈꯛ ꯍꯟꯖꯤꯟꯕ ꯊꯛꯁꯤ ꯈꯥꯁꯤꯒꯤ ꯑꯃ ꯂꯩꯔꯅꯤꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯊꯥꯡꯁꯦ ꯇꯝꯍꯟꯅꯤꯡꯕ ꯍꯥꯞꯍꯟꯅꯤꯡꯕ ꯑꯣꯖꯥꯁꯦ ꯑꯗꯨ ꯃꯣꯏꯗꯤ ꯄꯩꯁా ꯌꯥꯝꯅ ꯂꯩꯖꯗꯕꯅꯤ나 ꯉꯁꯥꯏ ꯌꯥꯝꯅꯁꯨ ꯀꯧ ꯉꯝꯗꯕ ꯑꯗꯩ ꯒꯃꯦꯟꯒꯤꯒ ꯂꯥꯛꯑꯒꯗꯤ ꯃꯁꯤꯅ ꯋꯥꯡꯈꯠꯂꯛꯀꯗꯧꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯡꯈꯠꯂꯛꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯖꯥꯗꯒꯤ ꯋꯥꯂꯥꯛꯆꯅꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯪꯉꯒ ꯂꯥꯛꯑꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯗꯨꯒ ꯃꯈꯣꯏꯗꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯇꯥ ꯇꯝꯕꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯂꯣꯏꯅꯔꯛꯄ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯕ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯌꯥꯝ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯁꯨ ꯉꯥꯛꯂꯧ ꯄꯤꯕ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕ ꯂꯥꯛꯄꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯐ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯃꯦꯗꯜ ꯌꯥꯝ ꯄꯨꯔꯛꯀꯗꯕ ꯃꯥꯟꯕ ꯑꯣꯖꯥ ꯃꯍꯩꯔꯣꯏꯁꯤ ꯀꯌꯥꯝ ꯌꯥꯎꯏ ꯁꯥꯇ꯭ꯔꯁꯤ ꯃꯁꯤ ꯂꯥꯛꯄꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯌꯨꯝ ꯁ꯭ꯀꯨꯜ ꯃꯆꯥꯁꯤꯗ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯃꯥ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯗꯨꯅ ꯂꯣꯏꯅꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯊꯤꯔꯨꯕ ꯇꯥꯔꯒꯗꯤ 300-400ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ 300-400ꯗꯨ ꯇꯝꯐꯝ ꯂꯩꯇꯕꯅꯤꯅ ꯃꯣꯏ ꯁ꯭ꯀꯨꯜꯒꯤꯗꯨꯅ ꯁ꯭ꯀꯨꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯏꯕ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯏꯕꯁꯤꯅ 50-90ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯣ ꯆꯥꯡ ꯅꯥꯏꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯌꯥꯎꯕ ꯒꯣꯜ ꯃꯦꯗꯜ ꯐꯪꯕ ꯏꯆꯥꯁꯤꯡ ꯇꯧꯔꯤꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯆꯦꯕꯤ ꯐꯨꯅꯕ ꯑꯃ ꯇꯧꯕ ꯊꯥꯡ ꯇꯥꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯌꯥꯎꯔꯨꯕ ꯒꯣꯜ ꯃꯦꯗꯜꯒ ꯐꯪꯕ ꯀꯥꯡꯕꯨ ꯈꯔ ꯃꯈꯣꯏ 8-9-10ꯃꯨꯛꯁꯤꯗꯤ ꯕꯔꯥꯕꯔ ꯑꯗꯨꯃꯥꯏꯅ ꯇꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯥ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯎꯔꯤ ꯕꯦꯁ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯣꯖꯥ ꯂꯥꯁꯇ ꯑꯩꯅ ꯈꯪꯖꯅꯤꯡꯁꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯊꯥꯡ ꯇꯥꯁꯤ ꯌꯥꯝ ꯃꯥꯁ ꯃꯨꯚꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯃꯐꯝ ꯄꯤꯛꯄꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯁꯥꯎꯂꯤꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯁꯤ ꯆꯥꯎꯅ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯒꯤ ꯇꯥꯏꯞꯇꯒ ꯂꯤꯡꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯄꯨꯈꯠꯂꯒꯗꯤ ꯍꯦꯟꯅ ꯄꯥꯛ ꯁꯟꯕꯗ ꯏꯟꯀꯔꯦꯖꯃꯦꯟ ꯇꯧꯕꯗ ꯑꯣꯖꯥ ꯃꯁꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯃꯁꯤ ꯍꯦꯟꯗꯣꯛꯅ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯍꯟꯗꯛꯇ ꯆꯠꯆꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯥꯒꯤ ꯑꯦꯔꯤꯌꯥ ꯈꯔ ꯂꯥꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯥꯏꯀꯨꯟꯗꯣꯒꯤ ꯁꯪꯂꯦꯟꯁꯦ ꯐꯖꯕꯁꯦ ꯅꯥꯀꯟꯗ ꯑꯃꯗ ꯁꯥꯔꯒ ꯂꯩꯍꯧꯋꯦꯕ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯁꯪꯂꯦꯟ ꯃꯅꯨꯡꯗ ꯇꯝꯃꯤꯕ ꯑꯉꯥꯡꯗꯨ ꯃꯥꯏ ꯋꯥꯈꯟꯗꯨ ꯂꯥꯛꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯃꯥꯡꯗ ꯑꯗꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯎꯐꯨꯟ ꯃꯔꯛꯇ ꯐꯥꯎꯕ ꯍꯣꯜꯂꯨꯕꯒꯤ ꯋꯥꯈꯟꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯌꯣꯛꯈꯠꯄꯅꯤꯗꯤ ꯍꯥꯏꯔꯒ ꯄꯣꯠ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯪꯂꯦꯟꯒ ꯁꯥꯗꯅ ꯆꯥꯎꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯀꯩꯔꯥꯎꯗ ꯄꯥꯕꯨꯡ ꯒꯧꯔꯒꯦꯁꯣꯔ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯑꯃ ꯂꯩꯔꯦ ꯄꯥꯕꯨꯡꯒꯤꯁꯨ ꯌꯨꯝꯗ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯁꯪꯂꯦꯟ ꯑꯆꯧꯕ ꯑꯃ 120 ꯐꯤꯠ ꯁꯥꯡꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯅꯦꯁꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯁꯣꯏꯗꯅ ꯁꯥꯒꯠꯂꯛꯀꯅꯤ ꯈꯜꯂꯤ ꯅꯣꯡꯃꯒꯤꯁꯨ ꯍꯦꯟꯒꯠꯂꯛꯏꯅꯤ ꯏꯟꯇꯔꯦꯁꯁꯦ ꯑꯗꯨꯅ ꯃꯤꯗ ꯂꯩꯔꯤꯕ ꯀꯜꯆꯔ ꯏꯁꯇꯥꯕ꯭ꯂꯤꯁ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏ ꯁꯪꯂꯦꯟꯗꯨꯗꯁꯨ ꯈꯔꯁꯨ ꯕꯦꯖ ꯇꯧꯏ ꯑꯩꯅ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯋꯥꯡꯕ ꯂꯩꯕꯥꯛꯁꯤꯡ ꯀꯣꯏꯔꯛꯄꯗ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯇ ꯁꯥꯟꯅꯅꯤꯡꯉꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯐꯦꯛ ꯑꯦꯟ ꯐꯤꯒꯔꯗ ꯃꯁꯥꯒꯤ ꯁ꯭ꯀꯤꯜ ꯇꯥꯗꯣꯏꯗꯨꯁꯨ ꯉꯁꯥꯏ ꯁꯪꯂꯦꯟꯗꯨꯗꯁꯨ ꯕꯦꯖ ꯇꯧꯔꯛꯏꯗꯣ ꯁꯪꯂꯦꯟꯗꯨ ꯊꯝꯗꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯗꯁꯨ ꯕꯦꯖ ꯇꯧꯔꯛꯏꯗꯣ ꯑꯗꯨꯅ ꯁꯨꯝꯅ ꯂꯝꯄꯥꯛꯇ ꯑꯃꯗ ꯁꯥꯟꯅꯔꯝꯕꯁꯤ ꯑꯗꯨꯃꯥꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯪꯂꯦꯟꯅꯦ ꯍꯥꯏꯔꯀꯥꯟꯗꯗꯤ ꯌꯥꯝ ꯁꯥꯕ ꯉꯝꯃꯛꯇꯕ ꯇꯟꯖꯥ ꯂꯩ ꯑꯗꯨꯕꯨ ꯁ꯭ꯀꯤꯜ ꯃꯥꯡꯗꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯏ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗ ꯍꯦꯛꯇ ꯃꯇꯤꯡ ꯂꯩꯅ ꯇꯝꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯂꯤ ꯑꯣꯖꯥꯁꯤꯡꯁꯤꯕꯨ ꯊꯥꯒꯠꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯪꯂꯦꯟꯒꯁꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯣꯏꯕ ꯈꯣꯠꯂꯒꯗꯤ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤꯁꯨ ꯊꯥꯡ ꯇꯥꯁꯤ ꯇꯁꯦꯡꯅꯃꯛ ꯊꯤꯖꯤꯟꯕꯒ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯃꯣꯏꯒꯤ ꯁꯪꯂꯦꯟꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯂꯩ ꯀꯥꯏꯕꯅꯆꯤꯡꯕꯗꯨꯅ ꯍꯦꯟꯅ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯑꯩꯈꯣই ꯍꯟꯗꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯆꯨꯟꯖꯨꯗ ꯆꯠꯂꯨꯕꯗ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯟ ꯊꯥꯡ ꯇꯥ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯇꯥꯔꯛꯄ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯁ꯭ꯀꯣꯞ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯏꯟꯗꯤꯌꯥꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯥꯎꯈꯠꯄ ꯌꯥꯕꯒꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯇꯨꯡꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯤꯅ ꯂꯦꯡꯁꯤꯟꯗꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯪꯕꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯗꯕ꯭ꯂꯣ ꯈꯥꯕ ꯏꯁꯟ ꯀꯥꯂꯥ ꯕꯤꯗ꯭ꯌꯥꯂꯥ ꯅꯣꯡꯃꯕꯨꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯁ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯄ꯭ꯔꯁꯤꯗꯦꯟ ꯊꯥꯡ ꯇꯥ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯣꯖꯥ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ
loina loina miyeng tabi ba punamati kanya na ba thani se